Maroi Bapauda, Justice M. Sundar, Manipur High Court ki Chief Justice oina wasak laukre. Amadi, Ariel Thawbal amadi Arong Turel Kaibadagi Mapam Kaya ising Tubjin Kre, Mapam Kaya da Turban Patok Padagi Ichaw Awaba Mayok Nare. Kurumjari, Am-Istv ki Pau Miyang Tabir Basing Mataram Nokjari, Hose Pau Sandong Bizari. Madras High Court की Justice Oiramba M. Sundar, Manipur High Court की Tarasuba Chief Justice Oina wasak lokre. Wasak lokbagi toramadu Raj Bhavan की दरबार हॉल दा बांगटोके मणिपुर की गवर्नर अजय कुमार भलाना Justice M. Sundar बु Chief Justice ओइना wasak लोके. तोरमदुदा Chief Secretary P.K. Goel, मणिपुर हाई कोर्ट की जज सिंह, सिविल अमदी पुलिस के मोकोकथोंगबा ऑफिशियल क्या सरुक याखी. खेत्रीगांव केंद्र की मनुंग चनलेबा खेत्री अवांग लेकाई ब्रिंगटोन इंटरनेशनल स्कूल मपादा इरिल टुरेल तोरबान ngasi yupung 3:30 ताबा द्वाइदा मीटर 400 की चांगदा काइख्रे. हिरम असिकी मतंगदा केंद्र असिकी एमएलए नूरुल हसना फोंदोरकपदा इरिल टुरेल असि हंदक वांगलिबा इमाय असिमुक वांगबा ममांगदा अमुक्ता यावखिद्रे. टुरेल इमाय वांखलकपदगी ngara numidaang pung 3-5 मुक्ताबा द्वाइदगी लेकाईगी मियामना लेबाक थोंदुना कन्न होनबनी अदुबो Laibak Logba Dusu Reserve Forest Area ni haiduna athingba pirakpadagi kilometer 15 lamna satuna Laibak Logbagi mathau tari uwa hogdaba jing adudagi Reserve Forest ni haiduna Laibak lohondaba haibasi Forest Department ki asoibani ising asi khangawdana chawkhalakibagi maram asi dolai thabi dam gi shutter hangdokpana maram oiraga ngase yu anganbada kaikhibani. Housing Fabu oina Turel Kaibum Hamasi Tingbangam Danalady. Water Resources Department SDRF Nasu Quick Response Team Taraktuna Tabok Pakapagi Mami Tadri Adubunga Siu Anganbada Water Resources Kimokok Basing Mahak Kawari Sanabagi Wapam Delay. Mahak MLA Ojarabasu Tumduna Leba MLA Amaga Pankak Wairabani Masida Governor Council na akan mami yang jangwi banatana mahaki oinadi ising tumjin nuna leiba mafam sengi imung manung sengda mateng khara pang banatana tawningai kari sulaite mahakna makha taraduna lisingani kulumdagi ising echaungna sohan khraba kendra asigi imung sengi pangpham thokpa compensation phangdaba tanatana handakta mayona kiba ising isau aduda awa anna ta khraba imung singsu hauji phawba compensation amata phangre ngasidagi tha ahumuki mamangdagi nong Tadingai Mamangda Mahaki Maikaidagi Governor Water Resources Department Amadi Forest Department da e baje pishinduna Turel Torbana si chemjinaba lebak PBU haina haizabalekre masi mahaki lanai kananaba haikibanate namthaduna leriba Turel Torbana si thonanaba haizakibani. Turel asi kairakba matamdadi local MLA na karimata yengsin bidre amadi social media da thakatuna political gi khudongzaba lawnaba honaduna leire. Hai the High Ragasu SASCI program A Haptuna Lade, Hibirak Paduga, priority Hena Pigadaba, Zagasing, Dudana Pitana Lade, Isingkai Basinas one Gadaribum from Singasi, Kachi Awang Lekai Katanatana, Sabal Lekai, Nungtil Zaibi, Tawal Kong Amadi, Kong Bayong Mapam Gada, Awaba Pigadoribani, Masagi Saxin Kiba, Jensen Kiba Ising Aduna, Akopam Mapam Oibana, Ta Amamukti. Ising Tumjilaga, Laboga, Loinana, Low Parisa, Marom, Ising Tumjinduna, Lairagani. Animated suspension habasi governor in council na Tabak Togadabani, Natrabadi, Emeledi, Mato Amata, Yaudrabanina, Miamna, Lana, Ukinaba, Masa Ama Oiragani. Kudaki oina, relic kem hang with Dingamji Adubu Ising is all my own river sing, Manaknakba, building sing da, Hongjinduna lady Adubu. Mahak Kendregi Emily Ama oina, Kendra Asigi Miam Kidamak, relic cam sing. Hang daba yaraktrabadi hangduna maki thakta angamba mongda honagani haiki. Hana priority masak khangna prioritize toraga critical oiba jagani masigi se hanjan tawle re adu tar masiana thingadawni prajadamam di masina khetri awang lekai khaktang da natana saval lekai nongthin chaibi thawang khong kongba na chingba jaga makhai hairiba jaga makhai se kongpan
loinamak si ising thumhalle sidagi chen thagi we ising sina akutpa jaga da sanglaga aduga sina yamdrabade at least 1 month tham ki chang si ising ji tungsal lerani low logam dai matam yorabne low satpa matam yorabane low satpa matam yorab sida maning labuk na chingba sing sigi low sing je loina ama ta adu tanatana mamang khu yaral lokon chandam lokon sangdam patagi horagana yaral awang phawagi jaga chu si ising loina thungjan gare lau sumang halle ade praja gi private property lai raba praja makhi yum ka ade mamang da flood thoki bagi magi compensation or relief pigane na to ke bodo thagat ki bodi loina thagat kare to bodo hoje phoba du ge mami ude to bodo process to ri na process sum do le ga praja na su thaja da ma lei at the same time mla oiri ba ina su thabuk se kaim te yengsan bi da ba kaim ta hai da ba kaim to ba ngam da ba adom do ina urga chatle laibak ti badi animated suspension ai se de governor in council na lorga leiribane governor in council gi mathaune chief secretary leiriba department makhi gi head of department makhaina quick response to raga matam chana yingsan bi tarage de mam ai gi mai kai de gi ne vote karak pa de gi ngasi forward aina proposal matam chana thaki da bam fu leite civil engineer natra concerned department gi official sing da in hai ki da telephonic keli or unaraga hai ki da or kai do ki da am fu leite yamna practical oi da lebak lo harga na anga sidaina kilometer khetri gaw da gi kilometer 15 chalaga lebak lo hai bagumba sum yamna practical oi da na teisa da basi tawida ba fai aduna masi yengsallaga athubada maramdi animated suspension na isu governor in council la request to bataw na appeal to bataw na maramde hujik se akhoi se tummaga leire mla oi re akhoi makai se tummaga lei sarkar leitabana maram oiraga aduna maram oiraga governor in council da haijaba aduga chief secretary da concerned department dai pau phone jari sumsoi shedana makoina positive result amade hadak soidana pibirakane na asa towi Hokibu nimit kharni gi mamangdagi leptana suba nongna iril thobal amadi arong turel kaibadagi mafam kya ising tumjinkhre masigi mathakta wangjing turel imphal turel amadi atei turel kya su ising mai pathoktuna chenbadagi isawgi awaba mayoknari pawgi mathana tenba prem talozari wow soccer company gi crown maker real Chahi Yankai Suraba Soccer Company ki Crown Maker Wheel Hauzik Market ta phangviragani Mahaw yamna leiba pisu yam chawba Crown Maker Wheel saman mayamsu mahaw yengbiyu Crown Maker Wheel Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon Cup Syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakta amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule CJ Breast and Thyroid Clinic CJ Hospital na lakliba September gi tang 15 dagina kun fawba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho CJ Hospital da pau fawbirau break mutung da taramna moksari makataba pawda Amarub da mafam kya da turel pathokpa amasung torban kaibadagi Thobal district ki AC mari gi mafam kaya ising ichaw gi awaba mayoknare Thobal haw khage asem mapa da turel kaibadagi khulkaya ichaw gi awaba mayoknare Thobal wang mataba khekman singa amadi Faugdel gi mafam kya su ising thumjankhre Wangkem AC gi yari pokaichal maya Thobal wangkem Bisnu nahana chingba mafam singsu ising thumjille Arong turel kaibadagi nongpok sekmai Ukhong sang amadi laurembam na chingba khulkaya su isaw nangle wangjing turel gi mafam kya pathoktuna chenbadagi ising ichawgi chapchaba chaitheng masing yamlaba khunja singda piba hore oyamriba phibam adu DC Thobal hana kamaina official singa koina satuna yangsan baga loinana awaba taraba miyamda kudaki oina tengmangi polam piba hobaga loinana wafam kya phongdarakle
sida incessant rain leibadagi Thaubal district ki jaga various areas sida location sida ising bridge tawraga overflow tawbasu leire bridge tawbasu leire aduna yumlak family khara se affect tawre adubu district administration also local organization local clubs and various organization mayamna thoktuna kanna honari hozik se affected family singidi temporary relief shelter se hangaga leihalani aduga moigi district administration side dagi piba yaba material sing commodities sing di ekoina arrange tozari and for the further asigi tawgadabase district administration side dagi su and with other department ekoi plan tozari Haukiba September 16 ga ahingdagi leptana churakpa nongna maram oiraga Manipur gi mafam kya da ising isau kya thoktuna yum thumba turel torban kya kaiba ising pathokpa ngayok farm kya pathokpa kya yauna khraba matungda ithai vares ki kha thangbada leiriba Manipur turel gi torban sing maruina kumbi kendra amadi sugunu kendra gi mafam kya da su ising pasin ba yaure karigumba ising asina asum hengalaktuna kumbi AC amadi sugunu AC ani asigi turel torban sing kaiba kya yaurakpa taragadi Manipur gi miyoi tangkhai amana saba konagani khaliba AC ani asigi lopari lising yangkhai henbegi satwa hauраklaba fausing isingna thumjin khibagi phibamda leiraktuna ising isau kaya thengna na anirak ahumlak yamna wana paisa yamna changna ukiba lofam kya gi lomi sing kokta khut haptuna chenabagi phibamda leirakpa yai hairi oirakli baising isau gi phibam asna maram oiraga ithai vares ki thong manak makhong hangdokhibaga thong manga mak hangdokhibaga lena ithai vares ki mathakta chenba isingi imaiga ithai vares ki khada chenba isingi imaiga level manakhibana maram oiraga karigumba nong makha tana churakpa taragadi ithai vares ki mathak amadi kha thangmada leiriba turel torban punamak pathokpa yabagi phibamda leiri turel gi imai wangkhalakpana kumbi kendragi laikhong mayai lekai da laiba LP school mapa amadi laikhong mayai lekai leksang them sarat mapada turel gi imai wangkhalatuna ising chensil ba hore lekai miam thoktuna tingbagi thabak chatha hore makhatana wangu sandangkhong litan makhong dalaiba selungkhong maril gi satar su yadabana maram oiraga turel gi imai sing wangkhalapana wangu salungkhong gi awang rom thangbada ising chensilakpadagi lopham adugi longmi kyana tingna ba honari sugnu esigi wangu laifam amom lekai sanjit mapadagi retaining wall chanba mafam phawba ising pathoktuna yum singda ising gi chensin ba hore lekai miam thoktuna thingna bakana hona hori mari lenaba singna yeng changminaba lamdam adugi praja singna phongdorakli amaromda kumbi SC ki MLS Premchandra gi miyam khada ising isao sinda sohalak payaba mafam sing ising pasin ba mafam singda mairenaba ma ki miyoi sing thaduna mathauta ba polam sing bora na chingba kaya supiduna kumbi kendra gi mafam kaya da koina chatuna yangsan khibaga loina mikup na hom sing na leinaba su khangan khre miyam gi awaba asibu safanaba amadi miyam kanabagi thabak local MLA singna lalai club amadi security singa ko samjuna akan mamongda thabak paikhatli resilakpada maroi ba paw amuhana bijari Justice M Sundar Manipur High Court ki Chief Justice oina wasak lokre amadi iril thobal amadi arong turel kaibadagi mafam kya ising chumjin khre mafam kya dana torban pathokpadagi isaugi awaba mayoknare Hozi Pablo India Stephen Pizza Manipuri Pamutang Salojare, Mintabi was a Momokana, Kurumjare.